Myanmar amadi Manipur ga tainaba border ge kilometer 10 na konba mafam singda leiba Myanmar macha sing Assam Rifles na issue tauba border pass pairabadi Manipur da changba yaragani haidi. Ministry of Home Affairs na nauna haudokiba system amagi matung inna hairiba border pass asi pairabadi India macha sing na so Myanmar da dumag changba yaragani haidi. Free movement regime gi mahut singadauriba system asigi makhada leibagani asigi kilometer 10 na konba mafam singda hanadagi leizaraklaba miyoi singna ngamkhai wangmada leikraba marimata singa unaba lamkoiba laloniti amadi analayeng gidamak regulation amagi matung inna changthok changsin tauba yagani loina na border pass paiba singna leibag animakta kilometer 10 faubagi manungda chayol ama leiba yahangadawri Adubu kilometer 10 dagi hena change hairabadi passport paiba mathau tagani hairi. Masigi system masi mai pak na chalaina ba ngamkhai paringda akhanaba crossing point ni fugo humdoi thamgani. Loina na pilot site nipan amadi khudak tagi mathau tauba hauhankrai. Changthok changsin tauriba sing police amadi health official sing na yangsingani hairi. Loina na anoba system masigi matangda Ministry of Home Affairs ki Deputy Secretary na Manipur ki Chief Secretary da ai bawarol amasu ngarang thakre hairi.